ꯐꯃꯨꯡꯗ ꯐꯠ ꯂꯪꯁꯤꯜꯂꯤ ꯔꯣꯁꯅꯤꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯂꯨꯆꯣ ꯍꯥꯏꯔꯒ ꯅꯪꯅ ꯑꯉꯥꯡꯒꯤ ꯀꯀꯥꯗꯨꯗ ꯏꯔꯥꯡ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯆꯠꯊꯣꯛꯑꯦ ꯅꯥꯇꯩ ꯆꯥꯗꯕ ꯆꯤꯟꯗꯨꯡꯒ ꯏꯟꯈꯤꯅꯤꯀꯣ ꯄꯟꯒꯅꯨ ꯑꯉꯥꯡꯗꯨꯗꯅꯦ ꯌꯥꯗꯕꯩ ꯇꯧꯔꯛꯄꯅꯤ ꯏꯁ ꯅꯪ ꯁꯥꯇ꯭ꯔꯗꯨꯁꯨ ꯃꯤ ꯁꯦꯝꯕ ꯍꯩꯗꯧꯔꯤꯗ ꯑꯅꯤꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯄꯥꯝꯃꯨꯕ ꯁꯤꯛꯀꯤꯝꯒꯤꯗꯃꯛꯇ ꯏꯝꯐꯥꯜ ꯊꯥꯗꯣꯛꯀꯗꯕ ꯍꯌꯦꯡꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯅꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯗꯨ ꯄꯣꯠ ꯆꯩ ꯄꯦꯛ ꯇꯧꯅꯅꯕ ꯍꯣꯠꯅꯔꯤ ꯀꯩꯁꯨ ꯄꯨꯗ꯭ꯔꯁꯨ ꯌꯥꯅꯤꯗ ꯁꯤꯈꯛꯅ ꯌꯥꯔꯅꯤ ꯀꯩꯅꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯐꯥꯏꯜ ꯃꯌꯥꯝꯗꯨꯅ ꯐꯤꯔꯣꯟꯁꯤꯗꯤ ꯑꯔꯥꯏꯕꯅꯤ ꯃꯗꯨ ꯌꯥꯎꯗ꯭ꯔꯗꯤꯅꯦ ꯕꯦꯔꯥꯅꯤ ꯍꯥꯞꯀꯗꯕ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯆꯦꯛ ꯇꯧꯔꯒ ꯁꯨꯠꯀꯦꯁ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯤ ꯄꯦꯀꯤꯡ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯐꯃꯨꯡꯗꯨꯗ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯍꯤꯞꯄꯤ ꯍꯧꯒꯠꯂꯒ ꯂꯦꯞꯇꯣꯞꯇ ꯑꯃꯨꯛ ꯑꯣꯟ ꯇꯧꯏ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯔꯤꯕ ꯋꯤꯄ꯭ꯔꯣꯒꯤ ꯍꯦꯗ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯔꯥꯖꯀꯨꯃꯥꯔꯗ ꯐꯣꯟ ꯇꯧꯏ ꯔꯥꯖꯀꯨꯃꯥꯔꯁꯨ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯛꯏ ꯔꯥꯖꯀꯨꯃꯥꯔꯅ ꯍꯜꯂꯣ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯅꯪ ꯑꯣꯟꯂꯥꯏꯟ ꯑꯝꯇ ꯂꯥꯛꯑꯣ ꯑꯩ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯝꯇ ꯇꯧꯔꯛꯀꯦ ꯔꯥꯖꯀꯨꯃꯥꯔꯅ ꯑꯃꯨꯛ ꯍꯣꯏ ꯄꯥꯝꯃꯨꯕ ꯂꯦꯞꯇꯣꯞꯇꯒꯤ ꯔꯥꯖꯀꯨꯃꯥꯔꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯔꯥꯖꯀꯨꯃꯥꯔꯅ ꯁꯛꯊꯥꯊꯤ ꯍꯅꯨꯕ ꯀꯔꯤ ꯇꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯋꯥꯈꯜꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯅꯤ ꯅꯪꯁꯨ ꯅꯁꯝꯒꯗꯣ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯅꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯕꯨꯡꯉꯣ ꯁꯝꯁꯤꯗꯤ ꯕꯤ ꯇꯦꯛ ꯇꯧꯔꯤꯉꯩꯗꯒꯤ ꯌꯥꯎꯔꯛꯇ꯭ꯔꯕꯅꯤ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯩꯔꯥ ꯈꯪꯗꯦ ꯋꯥꯈꯜꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦꯅꯦ ꯔꯥꯖꯀꯨꯃꯥꯔꯅ ꯑꯃꯨꯛ ꯆꯠꯂꯣꯍꯦ ꯀꯩ ꯀꯥꯟꯅꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯪꯕꯣ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯨ ꯇꯧꯔꯤꯁꯤꯅꯤ ꯃꯣꯔꯅꯤꯡ ꯍꯣꯇꯦꯜ ꯆꯠꯀꯅꯤ ꯏꯚꯤꯅꯤꯡ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤ ꯆꯥꯛ ꯆꯥꯒꯅꯤ ꯇꯨꯝꯒꯅꯤ ꯁꯤꯅꯤ ꯀꯩꯅꯣ ꯆꯞ ꯃꯥꯟꯅꯔꯦꯅꯦ ꯑꯗꯨꯗꯤ ꯑꯗꯣ ꯅꯪꯕꯨ ꯍꯟꯗꯛꯇꯤ ꯆꯠꯊꯣꯛꯀꯗꯕ ꯂꯩꯇ꯭ꯔꯕꯣ ꯁꯣꯔꯤ ꯑꯣ ꯁꯣꯔꯤ ꯑꯩ ꯍꯌꯦꯡꯁꯦ ꯁꯤꯛꯀꯤꯝ ꯆꯠꯀꯅꯤ ꯑꯗꯨꯒ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗꯗꯤ ꯗꯦꯜꯂꯤꯗ ꯆꯠꯀꯅꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯑꯣꯀꯦ ꯑꯗꯣ ꯌꯥꯔꯗꯤ ꯗꯤꯜꯂꯤ ꯂꯥꯛꯄꯗ ꯍꯥꯏꯐꯦꯠꯇ ꯀꯣꯏꯔꯛꯎꯗꯅ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯁꯤꯌꯣꯔ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯆꯥꯛꯇꯤ ꯆꯥꯔꯕ꯭ꯔꯣ ꯔꯥꯖꯀꯨꯃꯥꯔꯅ ꯑꯃꯨꯛ ꯆꯥꯗ꯭ꯔꯦ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯁꯜꯂꯕ ꯅꯪ ꯊꯥꯏꯅꯒꯤ ꯍꯩꯅꯕꯤꯗꯣ ꯍꯟꯗ꯭ꯔꯤꯅꯦꯀꯣ ꯑꯗꯣ ꯅꯪꯕꯨ ꯌꯨꯝꯒ ꯑꯝꯇ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ ꯎꯄꯥꯏ ꯂꯩꯇꯦꯗ ꯌꯨꯝ ꯆꯠꯅꯤꯡꯉꯦꯅ ꯀꯝꯄꯅꯤꯒꯤ ꯖꯣꯕꯁꯤꯗ ꯁꯩꯇ ꯋꯥꯏ ꯍꯥꯏꯗꯤ ꯐꯖꯅꯗꯤ ꯋꯥꯔꯦ ꯁꯨꯇꯤꯁꯨ ꯄꯥꯛ ꯂꯧꯒꯦ ꯌꯥꯗꯕꯁꯤꯗ ꯃꯇꯥꯡꯅꯅꯤ ꯀꯥꯟꯗꯦ ꯌꯨꯝ ꯊꯣꯛꯂꯛꯑꯣ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯁꯦ ꯌꯥꯏꯅꯦ ꯀꯔꯝꯕ ꯕꯤꯖꯤꯅꯦꯁꯅꯣ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯄ꯭ꯔꯥꯏꯚꯦꯠ FM ꯁ꯭ꯇꯦꯁꯟ ꯑꯃ ꯔꯟ ꯇꯧꯁꯤ ꯅꯪ ꯇꯦꯛꯅꯤꯀꯦꯜ ꯁꯞꯄꯣꯔꯠ ꯇꯧ ꯑꯩ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯇꯧꯒꯦ ꯋꯥꯎ ꯑꯥꯏꯗꯤꯌꯥꯗꯣ ꯌꯥꯏꯅꯦ ꯈꯣꯡꯖꯣꯝ ꯂꯣꯝꯗꯁꯨ ꯑꯃ ꯂꯩꯒꯨꯝ ꯇꯧꯗꯥꯏꯅꯦ ꯂꯩꯈ꯭ꯔꯦ ꯂꯥꯁ ꯌꯔꯗ ꯑꯗꯣ ꯃꯣꯏꯒꯤꯗꯣ ꯔꯦꯗꯤꯌꯁ ꯈꯔ ꯄꯤꯛꯏꯅꯦ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯈꯔ ꯆꯥꯎꯁꯟꯒꯦꯅ ꯇꯧꯕ ꯔꯥꯖꯀꯨꯃꯥꯔꯅ ꯅꯣꯛꯂꯒ ꯌꯥꯝ ꯐꯖꯕ ꯑꯥꯏꯗꯤꯌꯥꯅꯤ ꯑꯩ ꯇꯦꯛꯅꯤꯀꯦꯜꯒꯤ ꯑꯣꯏꯕ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡꯗꯣ ꯇꯞꯅ ꯅꯪꯉꯣꯟꯗ ꯃꯦꯜ ꯇꯧꯔꯛꯂꯒꯦ ꯑꯗꯨꯒ ꯏꯕꯥꯅꯤ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯖꯨꯅꯤꯌꯔ ꯈꯔꯗꯁꯨ ꯑꯩ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯒꯦ ꯑꯊꯨꯕꯗ ꯍꯧꯕ ꯄꯥꯝꯃꯤ ꯇꯦꯛꯅꯤꯀꯦꯜꯁꯤꯡꯒꯤꯗꯣ ꯅꯪ ꯔꯦꯗꯤ ꯂꯩꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯁꯣꯝꯗ ꯃꯐꯝ ꯌꯦꯡꯂꯒ ꯍꯧꯔꯗꯕꯅꯤ ꯕꯤꯖꯤꯅꯦꯁꯀꯤ ꯀꯣꯛꯅꯤꯅ ꯍꯦꯛꯇ ꯇꯧꯔꯛꯏꯅꯦ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯕꯤꯖꯤꯅꯦꯁ ꯑꯣꯏꯔꯁꯨ ꯅꯣꯏꯒꯤ ꯍꯦꯜꯞ ꯗꯔꯀꯥꯔ ꯇꯥꯔꯤꯁꯤꯗꯤ ꯏꯇꯣꯝꯇ ꯀꯔꯤ ꯉꯝꯗꯧꯔꯤꯒꯦ ꯔꯥꯖꯀꯨꯃꯥꯔꯅ ꯑꯃꯨꯛ ꯑꯣꯀꯦ I'll do my best level ꯄꯥꯝꯃꯨꯕꯅ ꯌꯥꯔꯦ ꯑꯊꯤꯕ ꯅꯁꯛꯇꯣ ꯎꯠꯂꯅꯨ ꯑꯣꯐꯂꯥꯏꯟ ꯆꯠꯂꯒꯦ ꯅꯪꯒꯤ ꯋꯥꯔꯤ ꯂꯣꯏꯔꯕꯅꯤꯅ ꯍꯥꯏꯔꯛꯏꯔꯥ ꯌꯥꯈꯤꯔꯣꯏ ꯀꯥꯎꯏꯅꯦ ꯉꯥꯏꯈꯣ ꯅꯪ ꯔꯤꯅꯥꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯔꯥꯖꯀꯨꯃꯥꯔꯅ ꯑꯃꯨꯛ ꯈꯪꯗꯦꯕꯨꯡꯉꯣ ꯍꯟꯗꯛꯀꯤ ꯗꯤꯃꯣꯅꯦꯇꯥꯏꯖꯦꯁꯟꯒꯤ ꯃꯇꯥꯡꯗꯨꯗꯅꯦ ꯕꯦꯡꯀꯤ ꯃꯦꯅꯦꯖꯔꯅꯒ ꯌꯥꯝ ꯑꯣꯠꯄꯤꯔ ꯃꯥꯜꯂꯦ ꯃꯣꯏ ꯁꯨꯇꯤꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9-9ꯗ ꯊꯥꯕꯅꯤꯅꯦ ꯑꯗꯨꯏ ꯄꯥꯎꯗꯣ ꯑꯩꯁꯨ ꯄꯦꯄꯔꯗꯗꯤ ꯊꯦꯡꯅꯈꯤ ꯑꯗꯣ ꯅꯪꯁꯨ ꯅꯨꯄꯤ ꯑꯃ ꯈꯪꯅꯅꯕ ꯇꯧꯔꯁꯤꯗꯅ ꯅꯣ ꯑꯩ ꯅꯨꯄꯤꯒꯤ ꯋꯥꯈꯜꯗꯤ ꯈꯜꯂꯔꯣꯏꯗ I hate girl ꯔꯥꯖꯀꯨꯃꯥꯔꯅ ꯑꯃꯨꯛ ꯅꯪꯒꯤ I hate girlꯗꯨꯅꯗꯤ ꯅꯣꯏ ꯅꯄꯥꯗꯨꯅ ꯌꯥꯔꯣꯏꯅꯦ ꯌꯥꯕ ꯌꯥꯗꯕ that's my choice ꯂꯥꯏꯐꯀꯤ ꯖꯔꯅꯤꯁꯦ ꯌꯥꯝ ꯁꯥꯡꯕꯅꯤ so ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ so what ꯔꯥꯖꯀꯨꯃꯥꯔꯅ ꯑꯃꯨꯛ so you need girl ꯑꯗꯨꯏ ꯋꯥꯗꯣ ꯊꯣꯛꯑꯁꯤ ꯀꯥꯟꯗꯤ ꯊꯕꯛ ꯍꯧꯅꯕ ꯇꯧꯁꯤ ꯑꯣꯀꯦ ꯅꯪꯅ ꯏꯟꯇꯔꯦꯁ ꯂꯥꯛꯄ ꯀꯥꯟꯗ ꯁꯥꯟꯅꯔꯁꯤ ꯐꯔꯦ ꯑꯣꯐꯂꯥꯏꯟ ꯆꯠꯂꯒꯦꯀꯣ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯗꯨ ꯂꯣꯏꯕꯒ ꯄꯥꯝꯃꯨꯕ ꯂꯦꯞꯇꯣꯞ ꯑꯗꯨ ꯑꯣꯐ ꯇꯧꯔꯒ ꯊꯝꯈ꯭ꯔꯦ ꯄꯨꯡ ꯌꯦꯡꯂꯨꯕꯗ 12 ꯍꯦꯜꯂꯝꯂꯦ ꯄꯨꯡꯁꯤꯗꯤ ꯊꯦꯡꯂꯝꯃꯤꯅꯦ ꯍꯌꯦꯡ ꯑꯃꯨꯛꯀꯣ ꯀꯣꯛ ꯆꯤꯛꯇꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ
ꯄꯥꯝꯃꯨꯕ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯁꯤꯜꯂꯒ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯑꯍꯦꯟꯕꯅ ꯅꯪꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯛꯇꯣꯏꯕ? ꯇꯥꯃꯣ ꯀꯨꯏꯔꯣꯏꯗ, ꯍꯪꯆꯤꯠ ꯀꯣꯟꯐꯔꯦꯟꯁꯅꯦ, ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯗꯨꯝ ꯂꯥꯛꯑꯅꯤ꯫ ꯑꯍꯦꯟꯕꯅ ꯑꯃꯨꯛ ꯐꯔꯦ ꯐꯔꯦ, ꯁꯤꯗꯩ ꯊꯣꯛꯄꯗꯤ ꯀꯝꯗꯧꯕ? ꯇꯥꯃꯣꯗꯤ ꯄ꯭ꯔꯦꯁ ꯆꯠꯂꯅꯤ꯫ ꯌꯥꯅꯤ ꯇꯥꯃꯣ, ꯑꯩ ꯂꯧꯕ ꯂꯥꯛꯑꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯐꯖꯅ ꯆꯠꯂꯨꯀꯣ, ꯂꯥꯏ ꯇꯤꯟꯒ ꯏꯔꯦꯟꯅ ꯈꯣꯏꯔꯝꯃꯨ꯫ ꯑꯍꯦꯟꯕꯁꯨ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯅꯤꯆꯟꯗ꯭ꯔꯁꯨ ꯄꯥꯝꯃꯨꯕꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯅꯤꯆꯟꯗ꯭ꯔꯟ ꯂꯣꯏꯔꯕ꯭ꯔꯅꯦꯍꯩ? ꯄꯥꯝꯃꯨꯕꯁꯨ ꯑꯗꯨꯝ ꯍꯣꯏ ꯄꯥꯕꯨꯡ, ꯂꯣꯏꯁꯜꯂꯣ ꯂꯣꯏꯁꯜꯂꯣ, ꯂꯥꯏ ꯇꯤꯟꯒ ꯈꯣꯏꯔꯝꯂꯒꯅꯦ ꯐꯖꯅ ꯆꯠꯅꯅꯕ ꯇꯧꯀꯣ꯫ ꯄꯥꯝꯃꯨꯕ ꯊꯣꯏꯕꯗ ꯀꯣꯜ ꯇꯧꯏ꯫ ꯍꯜꯂꯣ ꯊꯣꯏꯕ, ꯅꯪ ꯂꯥꯛꯑꯕ꯭ꯔꯣ? ꯍꯣꯏ ꯁꯥꯔ, ꯑꯩ ꯃꯣꯏꯔꯥꯡꯈꯣꯝ ꯌꯧꯔꯛꯂꯦ꯫ ꯄꯥꯝꯃꯨꯕꯅ ꯊꯝꯃꯒꯦ, ꯑꯗꯨꯗꯤ ꯌꯧꯁꯜꯂꯛꯑꯣꯀꯣ꯫ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯄꯥꯝꯃꯣ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ, ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯑꯣꯏꯌꯨ ꯏꯆꯥꯁꯤꯗꯤ꯫ ꯃꯤꯅꯤꯠ 10ꯃꯨꯛ ꯂꯩꯔꯒ ꯊꯣꯏꯕꯁꯨ ꯂꯥꯛꯇꯨꯅ ꯌꯨꯝ ꯆꯪꯂꯛꯏ꯫ ꯄꯥꯝꯃꯨꯕꯒꯤ ꯁꯨꯠꯀꯦꯁ ꯑꯗꯨ ꯊꯣꯏꯕꯅ ꯄꯨꯔꯒ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯄꯥꯝꯃꯨꯕ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯦꯌꯔꯄꯣꯔꯠꯀꯤꯗꯃꯛꯇ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯅ ꯁꯥꯔ, ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯂꯩꯔꯛꯀꯗꯣꯏꯅꯣ? ꯀꯨꯏꯔꯣꯏꯗ, ꯅꯨꯃꯤꯠ 4ꯅꯤꯃꯨꯛꯇꯅꯤ꯫ ꯁꯥꯔ, ꯄ꯭ꯔꯦꯝ ꯍꯣꯏꯗꯤ ꯑꯦꯌꯔꯄꯣꯔꯠꯇ ꯂꯩꯔꯝꯗꯣꯏ ꯅꯠꯇ꯭ꯔꯣ? ꯃꯣꯏꯁꯨ ꯌꯧꯗꯧꯔꯦꯗꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯄꯥꯝꯃꯨꯕꯁꯨ ꯁꯤꯀꯤꯝꯒꯤꯗꯃꯛꯇ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯁꯟꯗꯦ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯦꯝ ꯁꯨꯃꯥꯡꯗ ꯁꯥꯏꯀꯜ ꯊꯧꯔꯒ ꯁꯥꯟꯅꯔꯤ꯫ ꯃꯅꯤꯆꯟꯗ꯭ꯔꯅ ꯃꯁꯨꯗꯨꯕꯨ ꯁꯦꯟꯅꯔꯤ꯫ ꯃꯅꯤꯆꯟꯗ꯭ꯔꯅ ꯍꯩ, ꯒꯝꯂꯥꯗꯣ ꯀꯥꯏꯒꯅꯤꯅꯦꯍꯩ, ꯑꯗꯣꯝꯗ ꯊꯧꯖꯤꯟꯒꯅꯨꯅꯦꯍꯩ, ꯏꯁꯨꯊꯣꯏꯕ ꯊꯧꯗꯣꯔꯛꯎꯅꯦꯍꯩ꯫ ꯅꯤꯡꯊꯦꯝꯗꯣ ꯃꯄꯨꯅ ꯍꯥꯏꯔꯤꯗꯨ ꯇꯥꯗꯨꯅ ꯁꯨꯝ ꯊꯧꯖꯤꯜꯂꯤ꯫ ꯅꯤꯡꯊꯦꯝ ꯅꯣꯛꯂꯒ ꯊꯧꯖꯤꯜꯂꯒꯦ, ꯇꯨ ꯄꯨꯄꯨ ꯊꯧꯖꯤꯜꯂꯤ ꯇꯨ ꯒꯝꯂꯥꯁꯦ꯫ ꯃꯅꯤꯆꯟꯗ꯭ꯔ ꯃꯁꯤ ꯐꯨꯔꯒꯦꯅꯦꯍꯩ꯫ ꯅꯤꯡꯊꯦꯝ ꯃꯊꯟꯇ ꯄꯪꯍꯥꯗ ꯍꯔꯥꯎꯔꯒ ꯁꯥꯏꯀꯜ ꯑꯗꯨ ꯁꯨꯃꯥꯡ ꯑꯗꯨꯃ ꯁꯤꯟ ꯊꯨꯡꯅꯅꯕ ꯀꯣꯏꯊꯧ ꯍꯦꯛ ꯊꯧꯔꯤ꯫ ꯃꯅꯤꯆꯟꯗ꯭ꯔꯅ ꯌꯥꯔꯦ ꯌꯥꯔꯦ, ꯂꯥꯛꯑꯣ ꯐꯝꯃꯁꯤ ꯂꯥꯛꯑꯣ, ꯋꯥꯔꯅꯤ꯫ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯄꯨꯄꯨ, ꯍꯥꯎꯅꯦ, ꯉꯁꯤꯗꯤ ꯁꯟꯗꯦꯅꯤꯅ ꯃꯤꯁ ꯂꯥꯛꯑꯔꯣꯏꯀꯣ? ꯉꯁꯤꯗꯤ ꯃꯤꯁ ꯂꯥꯛꯑꯔꯣꯏ ꯁꯨꯇꯤꯅꯤꯅ꯫ ꯉꯁꯤꯗꯤ ꯃꯤꯁ ꯂꯥꯛꯑꯔꯣꯏ ꯁꯨꯇꯤꯅꯤꯅ, ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯤꯅꯦꯅ ꯃꯥꯏ ꯇꯥꯛꯆꯔꯅꯤꯀꯣ? ꯇꯜꯂꯤꯆꯣ, ꯅꯤꯅꯦꯗꯤ ꯉꯝꯃꯔꯣꯏ, ꯁꯨꯡꯇꯧ ꯇꯧꯅꯤꯡꯗꯦ ꯃꯥꯗꯤ꯫ ꯏꯍꯦ, ꯀꯩꯒꯤꯅꯣꯅꯦ? ꯅꯤꯅꯦ ꯅꯨꯡꯁꯤꯗ꯭ꯔꯣ ꯅꯪꯕꯣ? ꯅꯨꯡꯁꯤꯗꯦ, ꯃꯁꯛꯁꯨ ꯊꯤ ꯃꯥꯗꯤ, ꯃꯤꯁꯇꯤ ꯃꯁꯛꯁꯨ ꯐꯖꯩ, ꯃꯁꯝꯁꯨ ꯃꯌꯥꯝ ꯁꯥꯡꯉꯤ, ꯅꯤꯅꯦꯗꯤ ꯃꯁꯝꯁꯨ ꯅꯨꯄꯥꯗꯧꯅ ꯇꯦꯟꯇ꯭ꯔꯤꯛ ꯇꯦꯜꯂꯤ꯫ ꯅꯤꯡꯊꯤꯕꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯤꯁꯤꯡꯗꯨ ꯍꯦꯛ ꯇꯥꯔꯨꯔꯦ꯫ ꯁꯨꯃꯥꯡꯗ ꯄ꯭ꯔꯄ꯭ꯔ ꯀꯨꯝꯊꯔꯛꯏ꯫ ꯀꯔꯤꯕ? ꯃꯁꯤ ꯐꯨꯗꯅꯅꯦ, ꯆꯣꯀ꯭ꯂꯦꯠ ꯂꯩꯔꯝꯗꯥꯏꯗꯅ ꯅꯤꯅꯦ ꯃꯁꯛ ꯐꯖꯩ ꯀꯥꯏꯅ ꯑꯩ ꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯅꯤ, ꯑꯗꯨꯒ ꯃꯁꯤ ꯐꯨꯒꯦꯗꯍꯦ꯫ ꯁꯛ ꯊꯤꯕꯤ, ꯅꯪꯗꯤ ꯊꯤꯕꯗꯣ, ꯃꯤꯁꯇꯤ ꯐꯖꯩ, ꯑꯩꯈꯣꯏ ꯃꯤꯁꯅꯁꯨ ꯆꯣꯀ꯭ꯂꯦꯠ ꯂꯩꯖꯔꯛꯄꯗꯣ꯫ ꯊꯤꯕꯅꯤ ꯊꯤꯕꯗꯤ, ꯅꯤꯅꯦꯗꯤꯅꯦ ꯃꯁꯛ ꯊꯤꯕꯅꯤ꯫ ꯅꯤꯡꯊꯤꯕꯤ ꯅꯤꯡꯊꯦꯝꯗ ꯂꯛꯅꯔꯝꯂꯒ ꯐꯣꯟ ꯑꯗꯨ ꯃꯦꯠꯂꯒ ꯃꯥꯡꯒꯣꯜꯒꯤ ꯁ꯭ꯇꯤꯌꯔꯗꯨꯗ ꯑꯃꯨꯛ ꯐꯝꯊꯩ꯫ ꯃꯅꯤꯆꯟꯗ꯭ꯔ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯞ ꯌꯦꯡꯉꯤ꯫ ꯐꯣꯟꯗꯣ ꯁꯨꯝ ꯃꯦꯠꯂꯒ ꯂꯩꯔꯗꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯌꯥꯔꯣꯏꯅꯦ, ꯐꯣꯟꯗꯨꯁꯨ ꯋꯥꯔꯝꯂꯅꯤ, ꯉꯥꯏꯍꯥꯛꯇꯗꯤ ꯄꯣꯊꯥꯍꯜꯂꯨꯅꯦꯍꯩ꯫ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ, ꯑꯩꯗꯅꯦ ꯆꯪꯖꯍꯧꯔꯛꯀꯦ꯫ ꯄꯥꯝꯃꯨꯕ ꯀꯣꯟꯐꯔꯦꯟꯁ ꯂꯣꯏꯔꯕ ꯃꯇꯨꯡ ꯁ꯭ꯇꯥꯐꯁꯤꯡꯒ ꯁꯤꯀꯤꯝ ꯀꯣꯏꯕ ꯆꯠꯃꯤꯟꯅꯔꯤ꯫ MG ꯃꯥꯔꯛꯇ ꯆꯠꯇꯨꯅ ꯄꯣꯠ ꯆꯩ ꯂꯩꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯂꯣꯀꯦꯜ ꯃꯦꯗꯀꯤ ꯑꯣꯏꯕ ꯐꯤ, ꯑꯇꯩ ꯑꯇꯩ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤ ꯑꯥꯏꯇꯦꯝꯁꯤꯡꯁꯨ ꯂꯩꯔꯤ꯫ ꯌꯨꯝꯒꯤ ꯃꯤ ꯈꯨꯗꯤꯡꯒꯤ ꯄꯣꯠ ꯆꯩ ꯂꯩꯔꯕ ꯃꯇꯨꯡ ꯍꯥꯏꯔꯞ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ꯫ ꯑꯩꯕꯨ ꯅꯤꯡꯊꯦꯝꯒꯤ ꯃꯤꯁꯇꯨꯒꯤꯁꯨ ꯑꯃꯈꯛ ꯂꯩꯁꯤꯔꯅꯦ? ꯂꯩꯔꯣꯏꯗ, I hate girl but I love her voice. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯍꯣꯇꯦꯜꯒꯤ ꯔꯨꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯐꯣꯟ ꯑꯗꯨ ꯁꯨꯝ ꯃꯦꯠꯂꯤ꯫ ꯕꯖꯥꯔꯗ ꯆꯠꯂꯨꯕꯒꯤꯁꯨ ꯋꯥꯕꯒ ꯃꯁꯥꯗꯣ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯤ꯫ ꯈꯤꯡꯂꯛꯂꯤꯕ ꯐꯣꯟꯒꯤ ꯔꯤꯡ ꯑꯗꯨꯅ ꯄꯥꯝꯃꯨꯕ ꯃꯤꯠ ꯈꯪꯁꯤꯡꯁꯤꯡꯏ꯫ ꯐꯣꯟ ꯑꯗꯨ ꯐꯠ ꯄꯥꯏꯈꯠꯂꯤ꯫ ꯄꯥꯝꯃꯨꯕꯅ ꯍꯜꯂꯣ ꯏꯇꯩꯃ꯫ ꯑꯌꯤꯡꯕꯤꯅ ꯑꯃꯨꯛ ꯍꯥꯎ, ꯅꯆꯥꯅꯨꯄꯥꯁꯤꯅꯅꯦ ꯅꯤꯡꯉꯥꯏ ꯇꯧꯔꯤꯅꯦ ꯐꯣꯟ ꯇꯧꯕꯗ, ꯑꯕꯨꯡꯉꯣ ꯀꯀꯥ ꯐꯣꯟ ꯄꯥꯏꯔꯛꯑꯦꯁꯦ꯫ ꯅꯤꯡꯊꯦꯝꯅ ꯀꯀꯥ, ꯍꯥꯎꯅꯦ, ꯆꯥꯛꯀ ꯆꯥꯔꯕꯣ ꯅꯪꯕꯣ? ꯍꯣꯏ ꯆꯥꯔꯦ, ꯑꯗꯣ ꯉꯁꯤꯗꯤ ꯃꯤꯁ ꯂꯥꯛꯇꯦ ꯈꯪꯕ꯭ꯔꯥ? ꯄꯥꯝꯃꯨꯕꯅ ꯀꯩꯗꯧꯔꯕ ꯃꯤꯁꯇꯣ? ꯃꯤꯁꯇꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ꯫ ꯑꯩꯅ ꯉꯁꯥꯏ ꯐꯣꯟ ꯇꯧꯕꯗ ꯑꯩꯅ ꯀꯀꯥꯗ ꯐꯣꯟ ꯇꯧꯔꯛꯄ꯭ꯔꯥ ꯍꯪꯕꯗꯀꯣ ꯇꯧꯔꯛꯇꯦ ꯍꯥꯏꯔꯛꯏ꯫ ꯀꯩꯒꯤ ꯃꯤꯁꯇ ꯐꯣꯟ ꯇꯧꯗ꯭ꯔꯤꯅꯣ? ꯍꯩꯃꯥ, ꯀꯀꯥꯗꯤ ꯃꯤꯁꯇ ꯐꯣꯟ ꯇꯧꯔ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯕ, ꯅꯪ ꯂꯩꯕꯁꯨ ꯅꯠꯇꯅ꯫
ꯃꯤ ꯃꯤꯁꯇꯣ ꯃꯁꯥ ꯉꯝꯗ꯭ꯔꯤꯗꯨꯗꯤ ꯑꯅꯥꯕ ꯍꯪꯉꯨ ꯌꯥꯗ꯭ꯔꯥ? ꯑꯩꯗꯤ ꯅꯣꯏ ꯃꯤꯁ ꯅꯥꯏ ꯍꯥꯏꯕꯁꯨ ꯈꯪꯗꯅ ꯅꯪꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯒ ꯈꯪꯉꯦ. ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯇꯧꯔꯣ. ꯀꯣꯟꯅ ꯇꯧꯔꯒꯦ. ꯅꯪꯒ ꯋꯥꯔꯤ ꯁꯥꯒꯤꯁꯦ. ꯀꯀꯥ ꯅꯪ ꯎꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯁꯨ ꯀꯀꯥ ꯂꯩꯇꯕꯁꯦ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯣ ꯀꯀꯥ ꯀꯔꯝ ꯀꯥꯟ ꯂꯥꯛꯇꯣꯏꯅꯣ? ꯀꯀꯥ ꯍꯌꯦꯡ ꯂꯥꯛꯑꯗꯣꯏꯅꯦ. ꯑꯁꯦꯡꯕꯩ? ꯑꯁꯦꯡꯕꯒꯤ ꯂꯥꯛꯑꯗꯕꯅꯤ. ꯑꯗꯣ ꯀꯀꯥ ꯑꯩꯒꯤ ꯀꯩꯀꯩ ꯂꯩꯔꯛꯇꯣꯏꯅꯣ? ꯃꯌꯥꯝ ꯂꯩꯔꯦ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯒꯤꯗꯤ. ꯑꯗꯣ ꯍꯥꯏꯌꯣ ꯀꯩꯅꯣꯕ? ꯐꯨꯔꯤꯠ ꯐꯖꯕ ꯑꯃꯁꯨ ꯂꯩꯔꯦ, ꯈꯣꯡꯎꯞ ꯑꯃꯁꯨ ꯂꯩꯔꯦ, ꯑꯗꯨꯒꯅꯦ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝꯁꯨ ꯂꯩꯔꯦ. ꯑꯁ ꯄꯥꯝꯃꯦꯍꯦ ꯑꯗꯨꯗꯤ. ꯑꯗꯣ ꯃꯃꯥꯒꯤꯗꯤ? ꯃꯃꯥꯒꯤꯁꯨ ꯂꯩꯔꯦ. ꯕꯕꯥꯒꯤꯗꯤ ꯂꯩꯕ꯭ꯔꯥ? ꯕꯕꯥꯒꯤꯁꯨ ꯂꯩꯔꯦ. ꯑꯗꯨꯒ ꯄꯨꯄꯨꯒꯤꯗꯤ? ꯄꯨꯄꯨꯒꯤꯁꯨ ꯐꯖꯕ ꯑꯃ ꯂꯩꯔꯦ. ꯅꯦꯅꯦꯒꯤꯗꯤ? ꯑꯁ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ. ꯍꯣ ꯂꯩꯔꯦ, ꯅꯦꯅꯦꯒꯤꯁꯨꯅꯦ ꯂꯣꯏꯅ ꯂꯩꯔꯦ. ꯑꯗꯨꯅꯦꯕ. ꯄꯥꯝꯃꯨꯕ ꯅꯣꯛꯂꯒ ꯍꯔꯥꯎꯔꯦ? ꯀꯥꯎꯋꯦ ꯀꯀꯥ, ꯃꯤꯁꯀꯤꯁꯨ ꯂꯩꯔꯕ? ꯃꯤꯁꯀꯤꯁꯨ ꯂꯩꯒꯗ꯭ꯔꯣ? ꯀꯀꯥ ꯅꯪ ꯌꯥꯝ ꯐꯠꯇꯦꯕꯨ. ꯃꯤꯁꯇꯁꯨ ꯐꯣꯟ ꯇꯧꯕꯤꯗꯦ, ꯑꯗꯨꯒ ꯃꯤꯁꯀꯤꯁꯨ ꯀꯩꯝ ꯂꯩꯕꯤꯗꯦ. ꯍꯩꯃꯥ, ꯑꯩꯗꯤ ꯃꯤꯁꯇꯤ ꯀꯥꯎꯊꯣꯛꯂꯨꯔꯦꯗꯅ. ꯌꯥꯔꯣꯏ. ꯃꯤꯁꯀꯤ ꯂꯩꯗ꯭ꯔꯗꯤ ꯌꯨꯝꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏ, ꯈꯪꯕ꯭ꯔꯥ? ꯍꯩꯃꯥ, ꯑꯁꯦꯡꯕꯩꯅꯤꯀꯣ? ꯀꯀꯥ ꯃꯤꯁꯀꯤ ꯂꯩꯌꯨꯀꯣ. ꯍꯣꯏ ꯂꯩꯔꯒꯦ. ꯑꯗꯣ ꯍꯌꯦꯡ ꯆꯠꯄꯗ ꯑꯣꯏꯅ ꯂꯩꯔꯒꯦꯀꯣ. ꯍꯦꯛ ꯂꯩꯔꯛꯇ꯭ꯔꯤꯕ? ꯂꯩꯔꯛꯀꯦ, ꯑꯁꯦꯡꯕꯒꯤ ꯂꯩꯔꯛꯀꯦ. ꯑꯗꯣ ꯃꯤꯁꯀꯤꯗꯤ ꯀꯩ ꯂꯩꯁꯦꯕ? ꯐꯖꯕ ꯐꯨꯔꯤꯠ ꯑꯃ, ꯑꯗꯨꯒꯀꯣ ꯀꯂꯔꯅ ꯄꯤꯡ ꯀꯂꯔ. ꯑꯣꯀꯦ, ꯀꯀꯥꯅꯦ ꯍꯌꯦꯡ ꯂꯩꯔꯛꯑꯒꯦꯀꯣ. ꯊꯦꯡꯀ꯭ꯌꯨ ꯀꯀꯥ. ꯑꯗꯣ ꯃꯤꯁꯇ ꯐꯣꯟ ꯇꯧꯀꯣ ꯍꯧꯖꯤꯛ. ꯐꯣꯟꯁꯨ ꯇꯧꯀꯣ ꯍꯥꯏꯔꯣ? ꯍꯣꯏ ꯇꯧꯋꯣꯕ. ꯍꯣꯏ ꯇꯧꯔꯒꯦꯀꯣ ꯐꯣꯟꯁꯨ. ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯄ꯭ꯔꯣꯃꯤꯁ. ꯄꯥꯝꯃꯨꯕꯁꯨ ꯄ꯭ꯔꯣꯃꯤꯁ. ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯊꯝꯃꯦꯀꯣ, ꯃꯤꯁꯇ ꯐꯣꯟ ꯇꯧꯀꯣ. ꯅꯤꯡꯊꯦꯝ ꯐꯣꯟ ꯑꯗꯨ ꯐꯠ ꯊꯝꯖꯤꯟꯈ꯭ꯔꯦ. ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯑꯁ ꯄꯨꯔꯥ ꯕꯦꯔꯥꯒꯤ ꯑꯉꯥꯡꯅꯦ ꯇꯧꯔꯤꯁꯦ. ꯑꯩꯁꯨ ꯐꯣꯟ ꯇꯧꯗꯣꯏꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯖꯥꯠꯅꯣ? ꯄꯥꯝꯃꯨꯕ ꯐꯣꯟ ꯑꯗꯨ ꯌꯦꯡꯉꯤ. ꯄꯨꯡꯁꯨ 9 ꯇꯥꯔꯦꯅꯦ. ꯁꯤꯕꯨ ꯇꯧꯔꯒ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ? ꯐꯔꯦꯗ ꯇꯧꯔꯒꯦ. ꯄꯥꯝꯃꯨꯕ ꯀꯣꯟꯇꯦꯛ ꯂꯤꯁꯇꯨꯗ ꯃꯤꯁ ꯅꯥꯏꯁ ꯚꯣꯏꯁꯇꯨ ꯁꯔꯆ ꯇꯧꯏ. ꯑꯗꯨꯒ ꯀꯣꯜ ꯇꯧꯒꯦ ꯍꯥꯏꯅ ꯀꯣꯜꯗꯨꯗ ꯃꯦꯠꯂꯤ. ꯈꯪꯍꯧꯗꯅ ꯃꯤꯍꯨꯟ ꯈꯪꯆꯣꯡ ꯆꯣꯡꯂꯛꯏ. ꯑꯁ ꯇꯣꯛꯑꯒꯦꯗ, ꯇꯧꯔꯔꯣꯏꯗ. ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯄꯠ ꯀꯛꯊꯠꯂꯤ. ꯕꯦꯠ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯂꯤꯕ ꯋꯥꯆꯔ ꯕꯣꯇꯜ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯊꯛꯏ. ꯑꯁ ꯊꯣꯛꯄ ꯃꯃꯥꯏ ꯂꯥꯛꯆꯅꯤ. ꯇꯧꯁꯜꯂꯒꯦꯗ. ꯐꯣꯟ ꯑꯗꯨ ꯅꯝꯇꯧ ꯇꯧꯁꯜꯂꯤ. ꯔꯣꯁꯅꯤꯅ ꯁꯣꯝꯗ. ꯍꯦ ꯅꯨꯄꯤ, ꯅꯣꯏ ꯅꯤꯡꯊꯦꯝꯒꯤ ꯀꯀꯥꯒꯤ ꯐꯣꯟ ꯂꯥꯛꯏ. ꯊꯣꯏꯕꯤ ꯐꯃꯨꯡꯗ ꯍꯤꯞꯅ ꯐꯣꯟ ꯑꯗꯨ ꯇꯞꯅ ꯄꯥꯏꯈꯠꯂꯤ. ꯊꯣꯏꯕꯤꯅ ꯍꯜꯂꯣ. ꯊꯣꯏꯕꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯈꯨꯗꯤꯡꯗ ꯄꯥꯝꯃꯨꯕꯒꯤ ꯃꯁꯥꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯍꯜꯂꯔꯤ. ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯊꯣꯏꯕꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯗꯤ ꯐꯥꯎꯏ. ꯄꯥꯝꯃꯨꯕꯅ ꯀꯩꯅꯣ? ꯍꯜꯂꯣ. ꯊꯣꯏꯕꯤꯅ ꯍꯥꯎ ꯇꯥꯏꯌꯦ ꯅꯤꯡꯊꯦꯝꯒꯤ ꯀꯀꯥ. ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯅ ꯐꯣꯟ ꯇꯧꯕꯅ. ꯑꯗꯣ ꯃꯤꯁꯁꯦ ꯅꯥꯏ ꯍꯥꯏ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯁꯨꯝ ꯐꯤꯚꯔ ꯇꯧꯕꯅꯤ, ꯀꯩꯁꯨ ꯑꯔꯨꯕ ꯅꯠꯇꯦꯗ. ꯑꯣꯀꯦ, ꯑꯗꯣ ꯍꯤꯗꯥꯛꯀꯗꯤ ꯆꯥꯕꯤꯔꯕ꯭ꯔꯣ? ꯆꯥꯔꯦ. ꯅꯤꯡꯊꯦꯝꯒꯤ ꯀꯀꯥꯗꯤ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯅ ꯇꯥꯏ ꯅꯤꯡꯊꯦꯝꯅ. ꯂꯩꯇꯦ, ꯁꯤꯀꯤꯝꯗ ꯂꯩꯌꯦ. ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ, ꯂꯥꯟꯅꯗꯤ ꯈꯟꯕꯤꯅꯨꯀꯣ. ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯀꯩ ꯑꯣꯏꯕꯤꯔꯕꯅꯣ? ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ I really love your voice. ꯑꯁꯦꯡꯕ ꯑꯩ ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯉꯥꯎꯖꯩ. ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯑꯁ ꯅꯥꯕꯒꯤ ꯈꯣꯟꯅ ꯁꯤꯕꯁꯤꯔꯣ ꯅꯤꯡꯊꯦꯝꯒꯤ ꯀꯀꯥ? ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯅꯠꯇꯦ. ꯊꯦꯡꯀ꯭ꯌꯨ ꯀꯀꯥ, ꯃꯣꯁ ꯋꯦꯜꯀꯝ. ꯑꯗꯣ ꯅꯤꯡꯊꯦꯝꯒꯤ ꯀꯀꯥ, ꯑꯩ ꯊꯝꯂꯒꯦꯀꯣ. ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯟꯅꯔꯁꯦꯕ. ꯏꯁꯥꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ. ꯑꯣꯀꯦ, ꯒꯨꯗ ꯅꯥꯏꯠ, ꯒꯦꯠ ꯋꯦꯜ ꯁꯨꯟ. ꯔꯣꯁꯅꯤꯅ ꯑꯃꯨꯛ ꯂꯩꯁꯥꯕꯤ ꯅꯪꯀꯣ ꯅꯤꯡꯊꯦꯝꯒꯤ ꯀꯀꯥꯗ ꯄꯟꯈꯤꯗꯣꯔꯦꯗ. ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯅꯪꯁꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ. ꯅꯪ ꯁꯤꯁꯨꯕ ꯅꯥꯇꯩ ꯆꯥꯗꯕ ꯉꯥꯛꯇ. ꯔꯣꯁꯅꯤꯅ ꯑꯃꯨꯛ ꯑꯁꯦꯡꯕꯩꯅꯦꯃꯤ,
ꯅꯣꯏ ꯅꯤꯡꯊꯦꯝꯒꯤ ꯀꯀꯥꯁꯦ ꯅꯩꯔꯝꯗꯧ ꯃꯥꯜꯂꯦ ꯌꯥꯝꯅ ꯃꯁꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯃꯨꯛ ꯐꯥꯎ ꯎꯅꯗ꯭ꯔꯤꯗ ꯑꯩꯒ ꯃꯥꯒ ꯍꯥ ꯇ꯭ꯌꯨꯁꯟꯗꯤ ꯊꯥ ꯐꯥꯔꯝꯗꯧꯔꯅꯤꯅꯦ ꯍꯣꯇꯦꯜ ꯑꯃꯒꯤ ꯃꯄꯨꯅꯤ ꯍꯥꯏꯕꯒꯨꯝ ꯇꯧꯕꯅꯦ ꯑꯗꯨꯅꯁꯨ ꯑꯣꯏꯕꯖꯥꯠꯅꯤ ꯋꯥꯎ ꯅꯨꯄꯤꯁꯦ ꯂꯥꯏꯕꯛ ꯐꯗꯧꯔꯤꯗ ꯑꯁ ꯔꯣꯁꯅꯦ ꯑꯝꯇ ꯂꯥꯡꯅꯨꯁꯦ ꯑꯩ ꯅꯥꯕ ꯌꯥꯗꯦ ꯑꯩ ꯅꯥꯕ ꯌꯥꯗꯦꯀꯣ ꯍꯧꯖꯤꯛ ꯍꯌꯦꯡ ꯐꯅꯕ ꯇꯧꯗꯕ ꯌꯥꯗꯕꯅꯦꯕ ꯔꯣꯁꯅꯤꯅ ꯑꯃꯨꯛ ꯄꯣꯊꯥꯔꯣ ꯐꯖꯅ ꯄꯥꯝꯃꯕꯁꯨ ꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯨꯅ ꯀꯔꯤ ꯀꯔꯤ ꯆꯥꯅꯅꯕ ꯍꯣꯠꯅꯔꯤ ꯅꯤꯡꯊꯤꯕꯤꯅ ꯇꯇꯣꯟ ꯑꯩ ꯀꯩꯝ ꯂꯩꯔꯛꯇ꯭ꯔꯣ ꯀꯔꯤꯕꯨ ꯂꯩꯔꯛꯇꯧꯔꯤꯒꯦ ꯑꯦ ꯀꯩꯝꯇꯒ ꯊꯣꯛꯇꯕꯩ ꯃꯑꯣꯡꯅꯤꯅꯦ ꯊꯣꯛꯇꯦ ꯑꯗꯨꯅꯅꯦ ꯍꯥꯏꯁꯦ ꯏꯁ ꯑꯩꯅꯗꯤ ꯇꯥꯇꯣꯟ ꯊꯣꯛꯂꯛꯑꯅꯤ ꯀꯥꯏꯅꯒ ꯀꯣꯂꯦꯖ ꯐꯥꯎ ꯆꯠꯇꯈꯩ ꯌꯨꯝꯗ ꯃꯤ ꯂꯩꯇꯦꯅ ꯊꯣꯏꯅ ꯂꯩꯔꯤꯅꯦꯕ ꯑꯗꯨꯅꯦ ꯃꯕꯨꯡ ꯅꯤꯡꯕ ꯍꯥꯏꯁꯦ ꯌꯥꯔꯦ ꯆꯠꯂꯣ ꯃꯕꯨꯡꯅꯗꯤ ꯃꯆꯟ ꯅꯤꯡꯕꯤꯗꯦ ꯄꯥꯝꯃꯨꯕꯅ ꯍꯣ ꯂꯩꯔꯛꯑꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯦꯡꯉꯣ ꯑꯩ ꯁꯤꯝꯇ ꯆꯥꯕ ꯂꯣꯏꯈꯤꯒꯦ ꯀꯩ ꯂꯩꯔꯛꯀꯦ ꯇꯥꯇꯣꯟ ꯑꯁ ꯀꯣꯟꯅ ꯌꯦꯡꯉꯣ ꯍꯥꯏꯕꯅꯦꯃꯤ ꯑꯁ ꯌꯥꯔꯣꯏ ꯂꯥꯛꯑꯣꯕ ꯅꯤꯡꯊꯤꯕꯤ ꯃꯕꯨꯡꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯀꯥ ꯇꯝꯅ ꯆꯤꯡꯁꯜꯂꯦ ꯄꯥꯝꯃꯨꯕ ꯁꯨꯠꯀꯤꯁ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯅꯤꯡꯊꯤꯕꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯛꯂꯤꯕ ꯐꯨꯔꯤꯠꯇꯨ ꯄꯤ ꯅꯤꯡꯊꯤꯕꯤꯅ ꯐꯖꯩꯅꯦ ꯏꯅꯝꯃꯒꯤꯗꯤ ꯂꯩꯔꯛꯄ꯭ꯔꯣ ꯐꯤ ꯑꯃ ꯂꯩꯔꯛꯄꯅꯤ ꯑꯗꯨꯅ ꯍꯣꯔꯦꯟ ꯏꯅꯝꯃ ꯂꯥꯛꯑꯀꯥꯟꯗ ꯄꯤꯕꯤꯔꯣ ꯑꯩ ꯐꯨꯔꯤꯠꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨꯈꯤꯒꯦꯀꯣ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3:30 ꯑꯗꯨꯋꯥꯏꯗꯅꯤ ꯅꯤꯡꯊꯦꯝꯁꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯏ ꯅꯤꯡꯊꯦꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯄꯨꯒ ꯎꯗꯕ ꯃꯈꯩ ꯃꯈꯨꯔꯥꯒꯤ ꯀꯥ ꯊꯝꯅ ꯆꯦꯟꯁꯤꯜꯂꯦ ꯀꯀꯥ ꯄꯥꯝꯃꯨꯕ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯍꯥꯎ ꯀꯀꯥꯒꯤ ꯅꯤꯡꯊꯦꯝ ꯂꯥꯛꯑꯦꯗꯅ ꯅꯤꯡꯊꯦꯝꯕꯨ ꯄꯝꯈꯠꯂꯤ ꯑꯩꯒꯤ ꯐꯨꯔꯤꯠ ꯄꯤꯔꯛꯑꯣ ꯐꯤꯗꯣ ꯍꯥꯟꯅ ꯑꯝꯇ ꯍꯣꯡꯗꯣꯛꯈꯣꯗꯅ ꯑꯁ ꯌꯥꯗꯦ ꯄꯤꯔꯛꯑꯣꯕ ꯄꯥꯝꯃꯨꯕꯅ ꯅꯤꯡꯊꯦꯝꯕꯨ ꯃꯈꯥꯗ ꯊꯥꯡꯊꯔꯒ ꯅꯤꯡꯊꯦꯝꯒꯤ ꯃꯄꯣꯠ ꯃꯆꯩꯗꯨ ꯂꯧꯊꯣꯛꯂꯒ ꯄꯤ ꯋꯥ ꯐꯖꯩꯌꯦ ꯁꯤꯗꯤ ꯌꯦ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯀꯀꯥ ꯃꯤꯁꯀꯤ ꯐꯨꯔꯤꯠꯇꯤ ꯀꯗꯥꯏ ꯃꯥ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯇꯣ ꯁꯤꯗ ꯂꯩꯔꯦ ꯄꯤꯡ ꯀꯂꯔ ꯌꯥ ꯁꯤꯁꯨ ꯐꯖꯩꯌꯦ ꯍꯣꯔꯦꯟ ꯃꯤꯁꯇ ꯄꯤꯗꯣꯏꯅꯦ ꯑꯗꯣ ꯀꯀꯥ ꯃꯤꯁꯀ ꯋꯥꯔꯤ ꯁꯥꯟꯅꯧꯀꯣ ꯑꯍꯣꯏꯅꯦ ꯆꯠꯂꯣ ꯗꯦꯗꯅꯦ ꯐꯤ ꯍꯣꯡꯗꯣꯛꯍꯜꯂꯨꯔꯣ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯊꯣꯏꯕꯤꯁꯨ ꯇꯞꯂꯤ ꯆꯪꯂꯛꯏ ꯄꯥꯝꯃꯨꯕ ꯀꯣꯜ ꯑꯃ ꯂꯥꯛꯄꯒꯤ ꯍꯣꯇꯦꯜꯗ ꯆꯠꯇꯕ ꯌꯥꯗꯕꯒꯤ ꯀꯥꯗꯒꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯐꯠꯊꯣꯛꯂꯛꯏ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯀꯥꯒꯤ ꯗꯣꯔ ꯀꯥꯔꯇꯦꯟ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯄꯒ ꯊꯣꯏꯕꯤ ꯅꯥꯀꯟꯒꯤ ꯀꯥꯒꯤ ꯀꯥꯔꯇꯦꯟ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯆꯪꯈꯤꯕꯒ ꯇꯨꯡꯂꯣꯝꯗꯒꯤ ꯍꯥꯏꯐꯦꯠ ꯎꯍꯧꯏ ꯀꯥꯔꯇꯦꯟ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯕꯁꯨ ꯉꯝꯗꯒꯨꯝ ꯇꯧ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯜꯂꯤ ꯃꯤꯁ ꯅꯥꯏꯁ ꯚꯣꯏꯁ ꯑꯁꯤ ꯍꯥꯏꯅ ꯁꯣꯜꯂꯒ ꯄꯥꯝꯃꯨꯕ ꯃꯈꯥꯗ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯏ